ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯩꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯤꯊꯨꯡꯁꯪ ꯑꯗꯨꯗ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯩꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯤꯊꯨꯡꯁꯪ ꯑꯗꯨꯗ꯫ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤꯅꯤ ꯀꯂꯥꯗꯣ ꯊꯣꯏꯍꯦꯟꯕꯒꯤ ꯃꯌꯨꯝꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤꯕꯁꯤ꯫ ꯂꯣꯏꯁꯟꯕꯗꯨ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯀꯂꯥꯒꯤ ꯃꯃꯥꯅ "ꯍꯥꯏ, ꯌꯥꯍꯧꯔꯛꯄꯒ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ "ꯏꯃꯥ, ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯊꯣꯏꯍꯦꯟꯕ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ." ꯇꯧ ꯅꯣꯡ ꯍꯦꯛ ꯀꯥꯟꯕꯒꯅꯦ ꯊꯣꯏꯍꯦꯟꯕꯗ ꯆꯠꯂꯤꯕꯅꯤ ꯈꯔ ꯍꯥꯏ, ꯆꯥꯎꯕ ꯍꯣꯜꯗ ꯈꯔ ꯆꯠꯂꯤꯕꯅꯤ ꯈꯔ ꯍꯥꯏ, ꯅꯪꯃꯅꯦ ꯀꯣꯏꯆꯠ ꯆꯠꯇꯅ ꯑꯗꯨꯝ ꯂꯩꯔꯕꯗꯧꯅꯤ꯫ "ꯏꯃꯥ, ꯑꯩꯅ ꯆꯠꯂꯤꯕꯁꯦ ꯂꯦꯝꯅ ꯆꯠꯄ ꯅꯠꯇꯦ, ꯄꯩꯁꯥꯒꯤꯅꯤ, ꯄꯩꯁా ꯐꯪꯅꯅꯕ." ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯍꯥꯏꯔꯨꯔꯒꯅꯅꯦ ꯄꯩꯁꯥ ꯐꯪꯅꯕꯅꯦ ꯍꯦꯛꯇ ꯍꯥꯏꯕ꯫ ꯑꯁꯨꯝꯅ ꯃꯃꯥꯗꯣ ꯉꯔꯪ ꯉꯥꯡꯂꯒ ꯆꯪꯈꯤ꯫ ꯀꯂꯥ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯑꯗꯨꯒꯤ ꯈꯣꯟꯊꯤ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯗꯅ ꯂꯩꯔꯕꯅꯤꯅ ꯀꯂꯥ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨ ꯊꯧꯗꯨꯅ ꯊꯣꯏꯍꯦꯟꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯊꯣꯏꯍꯦꯟꯕꯗꯣ ꯁꯨꯃꯥꯡ ꯃꯥꯡꯒꯣꯟꯗ ꯂꯩꯕ ꯏꯎ ꯎꯗꯦ꯫ ꯀꯂꯥ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯊꯣꯏꯍꯦꯟꯕꯕꯨ ꯀꯟꯅ ꯀꯧꯔꯤ꯫ ꯊꯣꯏꯍꯦꯟꯕ ꯇꯥꯗꯕꯗꯨꯗ ꯀꯂꯥ ꯊꯣꯏꯍꯦꯟꯕꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯄꯗ ꯊꯣꯏꯍꯦꯟꯕꯒꯤ ꯃꯄꯥꯕꯨꯡ ꯊꯦꯡꯅꯩ꯫ "ꯀꯂꯥ, ꯅꯪꯕꯨ ꯂꯥꯛꯑꯕ꯭ꯔꯥ?" "ꯑꯧ ꯄꯥꯕꯨꯡ." "ꯉꯥꯏꯈꯣꯅꯦ ꯏꯕꯣ, ꯅꯈꯣꯏꯅ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯗꯥꯡ ꯍꯜꯂꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯕꯅꯤꯗ? ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯌꯨꯝꯗ ꯆꯥꯗꯦ, ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯨ ꯌꯨꯝꯗ ꯆꯥꯗꯦ, ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯕꯅꯤ? ꯅꯠꯇꯦ, ꯅꯈꯣꯏꯒꯤꯁꯤꯕꯨ ꯐꯣꯔ ꯂꯂꯣꯟꯕꯒꯤ ꯊꯕꯛ ꯇꯧꯔꯕ꯭ꯔꯣ?" "ꯄꯥꯕꯨꯡ, ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ? ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯃꯇ ꯇꯧꯖꯗꯦꯗ." "ꯃꯃꯥ ꯃꯄꯥ ꯇꯥꯛꯇꯅ ꯇꯧꯕ ꯊꯕꯛꯁꯦ ꯑꯐꯕ ꯑꯣꯏꯒꯟꯗꯕꯅꯤ. ꯑꯩꯅ ꯍꯥꯏꯒꯗꯕꯅꯤ, ꯅꯈꯣꯏꯅ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯄꯗꯨ ꯑꯍꯜ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ. ꯅꯈꯣꯏꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯂꯒꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦꯅꯦ." "ꯑꯗꯨꯗꯤ ꯁꯦꯡꯅ ꯍꯥꯏꯌꯨ, ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯕꯗꯨ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯌꯨ." "ꯄꯥꯕꯨꯡ, ꯊꯕꯛꯁꯤ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ, ꯃꯥꯏ ꯄꯥꯛꯀꯅꯤ ꯄꯥꯛꯑꯣꯏ ꯈꯪꯗꯕꯁꯤꯗ ꯁꯨꯝ ꯇꯟꯗꯅ." "ꯀꯔꯤꯒꯤ ꯍꯥꯏꯗꯣꯛꯑꯣꯏꯗꯣꯔꯤꯕꯅꯣꯅꯦ? ꯍꯥꯏꯌꯨ, ꯀꯔꯤ ꯊꯕꯛꯅꯣ?" "ꯄꯥꯕꯨꯡ, ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯕꯛꯁꯤ ꯑꯩꯈꯣꯏ ꯐꯤꯂꯝ ꯃꯆꯥ ꯑꯃ ꯄꯨꯊꯣꯛꯁꯤꯔꯥꯅ ꯁꯨꯝ ꯈꯟꯖꯔꯤ." "ꯀꯔꯤ ꯐꯤꯂꯝ ꯄꯨꯊꯣꯛꯀꯦ ꯍꯥꯏꯕ?" "ꯍꯣꯏ ꯄꯥꯕꯨꯡ, ꯑꯗꯨꯒꯤ ꯐꯤꯂꯝ ꯀꯨꯝꯒꯗꯧꯔꯤꯕ ꯃꯌꯥꯝꯗꯨ ꯁꯨꯝ ꯎꯅꯕ ꯆꯠꯂꯤꯕꯖꯥꯠꯅꯤ." "ꯉꯥꯏꯈꯣ, ꯅꯈꯣꯏꯅ ꯐꯤꯂꯝ ꯀꯨꯝꯒꯅꯤ ꯅꯝꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯁꯦꯟ ꯊꯨꯝꯒ ꯂꯩꯔꯕ꯭ꯔꯣ?" "ꯍꯣꯏ ꯄꯥꯕꯨꯡ, ꯂꯩꯖꯔꯦ ꯍꯥꯏꯇꯥꯔꯦ." "ꯀꯗꯥꯏꯗꯒꯤ ꯁꯦꯟꯅ ꯅꯝꯒꯗꯧꯔꯤꯕ ꯐꯤꯂꯝꯗꯨꯗꯤ? ꯐꯤꯂꯝ ꯑꯃ ꯅꯝꯕ ꯍꯥꯏꯕꯁꯤꯕꯨ ꯂꯨꯄꯥ 200-300 ꯌꯥꯕ ꯊꯕꯛ ꯅꯠꯇꯦ ꯋꯥꯅꯤ." "ꯄꯥꯕꯨꯡ, ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯁꯤꯟꯖꯔꯄꯣꯠꯅꯤꯗ. ꯄꯩꯁా ꯄꯨꯊꯣꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨ, ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯗꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯄꯥꯕꯨꯡꯅꯤ, ꯃꯥꯅ ꯌꯥꯕꯤꯗꯅ." "ꯐꯩ, ꯍꯣꯠꯅꯔꯣ. ꯑꯗꯨꯒꯅꯦ, ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯂꯕꯗꯤ ꯏꯕꯥꯅꯤ ꯌꯥꯔꯣꯏꯗꯕꯅꯤ ꯍꯩ." "ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯅꯆꯥꯁꯤꯡ ꯉꯁꯤ ꯐꯥꯎꯕꯗ ꯐꯠꯇꯕ ꯊꯕꯛ ꯑꯃꯇ ꯇꯧꯔꯛꯄꯒꯤ ꯔꯦꯀꯣꯔꯠ ꯂꯩꯇꯕꯅꯤꯗ." ꯂꯩꯇꯦ. "ꯃꯃꯥꯡ ꯆꯍꯤꯗ ꯅꯠꯇ꯭ꯔꯅꯦ ꯀ꯭ꯂꯕꯇ ꯐꯥꯔꯒ ꯄꯨꯊꯣꯛꯈꯤꯕꯗꯨꯕꯣ?" "ꯄꯥꯕꯨꯡ, ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯅꯠꯇꯦ, ꯃꯤꯅ ꯇꯧꯕꯗ ꯌꯥꯎꯔꯨꯕꯗꯒꯤ ꯁꯟ ꯑꯁꯤꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯨꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯥꯏꯖ ꯐꯪꯈꯤꯕꯒꯤ ꯋꯥꯅꯤ." "ꯆꯪꯉꯣ. ꯅꯃꯥꯟꯅꯕꯗꯣ ꯑꯋꯥꯡꯗ ꯑꯃꯨꯛ ꯆꯦꯞ, ꯃꯈꯥꯗ ꯑꯃꯨꯛ ꯆꯦꯞ, ꯊꯔꯣ ꯑꯣꯜꯍꯧꯔꯤꯕꯅꯤ. ꯆꯪꯉꯣ." ꯑꯁꯨꯝꯅ ꯊꯣꯏꯍꯦꯟꯕꯒꯤ ꯃꯄꯥꯗꯣ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯀꯂꯥ ꯁꯥꯎꯔꯪ ꯌꯨꯔꯪꯗꯨꯅ ꯊꯣꯏꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯃꯍꯥꯛ ꯍꯧꯕ ꯂꯥꯛꯄꯗꯒꯤ ꯃꯄꯥꯕꯨꯡꯒꯤ ꯈꯣꯟꯊꯤꯁꯨ ꯆꯥꯔꯤ, ꯌꯨꯝꯗꯒꯤ ꯃꯃꯥꯒꯤ ꯈꯣꯟꯊꯤ ꯆꯔꯥ ꯋꯥꯠꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯗꯨꯅ ꯆꯪꯉꯛꯏ꯫ ꯊꯣꯏꯍꯦꯟꯕ ꯀꯂꯥ ꯆꯪꯉꯛꯑꯦ ꯈꯪꯕꯗꯒꯤ ꯃꯣꯟ ꯑꯗꯣ ꯃꯀꯣꯛꯇ ꯅꯝꯁꯤꯟꯗꯨꯅ ꯑꯃꯨꯛ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯂꯥ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ "ꯇꯨꯝꯕꯤꯔꯤ, ꯇꯨꯝꯃꯨ, ꯅꯨꯡꯉꯥꯏꯅꯦꯕ ꯅꯪ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯂꯥꯅ ꯃꯍꯥꯛꯀꯤ ꯐꯣꯟꯗꯒꯤ ꯏꯁꯩ ꯑꯃ ꯍꯧꯅ ꯊꯥꯔꯗꯨꯅ ꯊꯣꯏꯍꯦꯟꯕꯒꯤ ꯃꯅꯥꯀꯣꯡꯗ ꯊꯥꯡꯖꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯗꯣ "ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦꯍꯦ ꯄꯥꯄꯤꯁꯤꯗꯤ" ꯍꯥꯏꯔꯒ ꯍꯧꯒꯠꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ "ꯏꯕꯥꯅꯤꯅ ꯍꯥꯏꯅꯈꯤꯕ ꯊꯕꯛꯇꯨꯕꯨ ꯍꯧꯖꯤꯛ ꯃꯇꯝ ꯆꯥꯔꯕ꯭ꯔꯕ? ꯑꯁꯣꯝꯗꯅ ꯆꯥꯎꯍꯜꯗꯨ
ꯃꯅꯥꯇꯣꯟꯗꯣ ꯐꯤ ꯀꯥꯕ ꯉꯥꯏꯔꯝꯃꯅꯤ ꯏꯕꯥꯅꯤꯅ ꯂꯝꯗꯨ ꯈꯔ ꯅꯛꯅꯔꯦ ꯍꯧꯃꯤꯟꯅꯔꯒ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯄ ꯅꯠꯇ꯭ꯔꯕ ꯌꯦꯡꯉꯨꯁꯤ ꯃꯤꯁꯀꯣꯜ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯑꯩ ꯇꯟꯗꯅ ꯄꯥꯏꯗ꯭ꯔꯕꯅꯤ ꯑꯗꯨꯒꯤꯗꯤ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯅꯪ ꯄꯩꯁꯥꯒ ꯌꯧꯔꯛꯄ꯭ꯔꯣ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯌꯥꯍꯧꯔꯛꯄꯒ ꯑꯃꯨꯛ ꯃꯤꯒꯤ ꯐꯛꯈꯥ ꯂꯨꯈꯥ ꯑꯃꯨꯛ ꯐꯥꯛꯂꯛꯏꯁꯤꯅ ꯑꯁ ꯑꯩꯗꯣ ꯊꯕꯛ ꯑꯝꯇ ꯇꯧꯒꯦ ꯇꯧꯕꯅꯤꯅꯦ ꯅꯠꯇꯨꯒꯤ ꯔꯤꯆꯥꯔꯖ ꯀꯥꯞꯇꯣ ꯑꯣꯏꯔꯝꯒꯅꯤꯅꯦ ꯍꯥ ꯉꯔꯥꯡ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯂꯣꯏꯈ꯭ꯔꯦꯅ ꯍꯥꯏꯒꯨꯝ ꯇꯧꯕꯅꯦꯕ ꯍꯣꯏꯅꯦ ꯑꯗꯨꯗꯨꯒꯤꯅꯤꯅꯦ ꯌꯥꯎꯔꯗꯤ ꯖꯤꯄꯦꯗ ꯈꯤꯇ ꯀꯥꯞꯄꯣꯕ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯍꯧꯒꯠꯂꯣꯁꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯊꯦꯡꯉꯕꯅꯤ ꯂꯝꯕꯤꯗ ꯑꯣꯏꯅ ꯀꯥꯞꯄꯁꯨ ꯂꯥꯛꯑꯣ ꯀꯂꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯊꯣꯏꯍꯦꯟꯕꯁꯨ ꯍꯧꯒꯠꯂꯛꯂꯤ ꯉꯁꯤ ꯊꯣꯏꯍꯦꯟꯕ ꯀꯂꯥ ꯑꯃꯗꯤ ꯆꯥꯎꯕꯜ ꯃꯈꯣꯏꯅ ꯃꯐꯝ ꯑꯃ ꯌꯦꯡꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯁꯤꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯗꯤ ꯀꯗꯥꯏꯋꯥꯏꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯒꯦ ꯍꯥꯏꯕ ꯏꯁꯄꯣꯠ ꯃꯐꯝ ꯌꯦꯡꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯍꯦꯟꯕꯗꯣ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯀꯂꯥꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯤ ꯑꯁꯨꯝꯅ ꯀꯂꯥ ꯑꯃꯗꯤ ꯊꯣꯏꯍꯦꯟꯕ ꯄꯨꯟꯅ ꯁꯨꯝ ꯂꯥꯛꯄꯅ ꯆꯥꯎꯕꯜꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯜꯅ ꯑꯔꯥꯞꯄꯗ ꯊꯣꯏꯍꯦꯟꯕ ꯑꯃꯗꯤ ꯀꯂꯥ ꯒꯥꯔꯤ ꯊꯧꯔꯛꯂꯤꯕꯗꯣ ꯎꯏ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯜꯅ ꯑꯥꯏ ꯂꯥꯛꯑꯦꯅꯦ ꯐꯩ ꯅꯨꯡꯉꯥꯏꯅꯤꯗꯅ ꯅꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯥꯎꯕꯜꯗꯣ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯃꯍꯥꯛ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ ꯌꯦꯡꯉꯣ ꯆꯥꯎꯕꯜꯁꯦ ꯑꯩꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯗꯅ ꯃꯃꯤꯒ ꯐ꯭ꯔꯦ ꯍꯥꯏꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯁꯤ ꯌꯦꯡꯉꯣ ꯑꯁ ꯃꯥꯒꯤꯁꯤ ꯍꯔꯥꯎꯕ ꯃꯥꯟꯗꯦꯗ ꯆꯩ ꯊꯤꯕ ꯃꯥꯜꯂꯤ ꯑꯋꯣꯏꯕ ꯆꯩ ꯐꯨꯈ꯭ꯔꯦꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯒꯥꯔꯤꯗꯣ ꯈꯪꯈꯥꯝ ꯈꯥꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯜꯅ ꯂꯥꯞꯅ ꯂꯥꯎꯔꯛꯏ ꯑꯣꯏ ꯂꯥꯛꯇꯅ ꯂꯥꯛꯑꯗꯤ ꯌꯧꯁꯜꯂꯣꯗꯅ ꯑꯗꯨꯃ ꯂꯥꯎꯔꯛꯄꯗꯨꯗ ꯀꯂꯥꯅ ꯅꯪ ꯑꯩ ꯍꯧꯔꯛꯄ ꯀꯥꯔꯟ ꯇꯧꯅꯨꯀꯣ ꯁꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯠꯂꯤꯁꯤꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯕꯜ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯊꯧꯖꯤꯜꯂꯛꯏ ꯊꯣꯏꯍꯦꯟꯕ ꯑꯃꯗꯤ ꯀꯂꯥ ꯆꯦꯟꯕꯁꯨ ꯌꯥꯗ ꯑꯗꯨꯃꯛ ꯈꯥꯝꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯦ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯒ ꯆꯥꯎꯕꯜꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯀꯂꯥ ꯑꯃꯗꯤ ꯊꯣꯏꯍꯦꯟꯕꯗ ꯁꯦꯠ ꯀꯟꯊꯔꯛꯏ ꯃꯁꯦ ꯃꯍꯥꯛꯀꯤ ꯍꯧꯅꯕꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ ꯊꯣꯏꯍꯦꯟꯕꯒꯤ ꯃꯔꯨꯝꯗ ꯂꯨꯝꯃꯒ ꯍꯩ ꯐꯨꯒꯦꯁ ꯃꯉꯣꯟꯗ ꯐꯨ ꯑꯩꯅ ꯉꯁꯥꯏꯅꯅꯦ ꯃꯥꯁꯦ ꯍꯧꯕ ꯂꯥꯛꯑꯕꯅꯤ ꯇꯨꯝꯕ ꯂꯩꯔꯝꯃꯤꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯕꯜꯅ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯅꯠꯇꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯤꯅꯤ ꯃꯥꯅꯦ ꯍꯥꯏꯕꯗꯨ ꯍꯥꯏꯔꯛꯅꯕ ꯐꯣꯟꯗꯨꯗꯗꯤ ꯄꯥꯏꯔꯛꯎ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕ ꯐꯣꯟꯁꯨ पाइदी नुइन तोइछि कैनो हाइबनिदा आइजे फागिरा हाइबनिदा आसोम नारका थोयमबदा अमु कल्ली थोयमना नाइन है महा वलखि अकोइ सु ngata लागे तोरनी ngarang do ai khara theng tumi aduki ai do theng khara hugul pai wani nangwada kana theng tumu haige ai huran chapro as ai nati se uraba sa sigi script sai ina bo honariba nangi dia atu aktani ibna ne pung tara ma thude loiduni aduga man haidu se yamna ahiba yam ko gam thadara gi ibi mong ne pung ama bo i ani bo i ga hara khini as sing bai nemi adu su ne tumne ba khang ibada ne awa ba mani adu nang gi do loisal bro फनामुदी लोरकले अदो खर खतंग आछलबने नंगी दो हायंग फिल्म नंबर लोरकान स्क्रिप्ट इबल लोदी चलो एरा अदुदी लोरोइदा कांदिसि चनब तोरसि ngसाइदगी ngaibदने ngलिगासि पैरबनि चलसिलो असुमना मखोय अहुम दो फागी ngeहक तंगरदुना अमु कारियादो पुन्ना थौमिनरकले मसेगी मतुंग मखोय अहुम दो असुम लाकपना मफम बम युरोकले मफम मदुत्ता मखोइना हाना चंगसी हाना मफम मदुत्ता गाड़ी अदो मफम साना खनुलगा खोंगना चंगई मफम मदुदुगी अकोइबा सिंगतो इसोंग सोंजन बगुम तोई मतम मदुत्ता थोयनबना मफम सिदा मी लेय हाइजिबु लेबु लेनरमगदरो आइदी था हाजदेदा होय नंगी मी लेनबा लेनदबा तोखरो स्वाइसी नंगी इरिबि स्क्रिप्टुगदी यामना चानाद्रो होइनी सोंगनि सिगा हाइरगबुदी यामना चानारिनी अदुदैदुदा अदैदा कैदोरबा खरा मफम चाबा अमा लैदना हो हाक हाइरकपदा हेक जौगो मफम काइनु हो हाक हाइबबु थोयनबा मफम से चप चाराबनी आइना खलिबनी तु आदा हौरिबु उइसि उरेदना असिदना ने नंगना नुपी अमा थौरी यालगा सिगने हाइबदो असिदा उहेलो अदुगा तु असिदा लैरिबा पुखि अमनबसे असिदना नुपी मा इसिंग सोकपा लाकपदा तमलै हाइबदो असि उहेलगदबनी असुमना कलाना मथंग ताकुना युमदुदा तुमक चंगई मतुमदुदा मियोय अमा थोलकलगा नखोइदि कना नो मफम मसिदा कदोबा लाकपनो हाइदुन हांगी मतम मदुदा कलाना आइसी मफम मसिदा हाना लाकजरमबदुनी मफम मसिगी लेरिबा मिथुंग संगसिदा अहिंग नोंगमनि नि हुमनि लेक्चर बगी वफम अमा ओ मदु इबुंगोरा होय माने ओ चंगो
ꯑꯩꯗꯣ ꯀꯥꯎꯊꯣꯛꯂꯨꯔꯦꯅꯦ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯂꯤ ꯄꯣꯠꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯆꯥꯎꯕꯜꯅ ꯍꯧꯖꯤꯛ ꯊꯣꯛꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯑꯗꯣ ꯏꯌꯥꯝꯕ ꯌꯨꯝ ꯑꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯃꯁꯤꯒꯤ ꯃꯤꯊꯨꯡꯁꯪ ꯑꯁꯤꯗ ꯃꯤꯁꯨ ꯑꯗꯨꯝ ꯂꯥꯛꯄ꯭ꯔꯣ ꯂꯥꯛꯏ ꯏꯕꯨꯡꯉꯣ ꯑꯗꯣ ꯇꯧꯕꯇꯕꯨ ꯃꯤꯊꯨꯡꯁꯪꯁꯤꯡꯁꯤꯗ ꯂꯥꯛꯏꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯀꯨꯏꯅ ꯂꯩꯔꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯁꯤꯗꯤ ꯑꯇꯣꯞꯄ ꯁꯍꯔ ꯂꯩꯕ ꯅꯠꯇꯦ ꯈꯨꯡꯒꯪꯒ ꯂꯩꯕꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛꯀꯥꯗꯤ ꯅꯨꯄꯤ ꯑꯃ ꯅꯨꯄꯥ ꯑꯃ ꯎꯅꯕ ꯂꯥꯛꯄ ꯔꯦꯁꯇꯨꯔꯦꯟꯒꯤ ꯊꯕꯛ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯠꯂꯤ ꯏꯕꯨꯡꯉꯣ ꯑꯣ ꯑꯗꯨꯒ ꯏꯌꯥꯝꯕ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛ ꯆꯥꯗꯅ ꯂꯩꯕꯗꯤ ꯌꯥꯕ꯭ꯔꯣ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯌꯥꯕꯕꯨꯗꯤ ꯌꯥꯏ ꯑꯗꯨ ꯀꯅꯥꯁꯨ ꯂꯦꯛꯅꯗꯦ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯦꯛꯄꯤꯅꯕ ꯃꯤꯗꯣ ꯀꯅꯥꯝ ꯂꯩꯇꯦ ꯍꯥꯏꯖꯔꯤꯕ ꯍꯥꯏꯕꯗꯤ ꯈꯨꯡꯒꯪ ꯑꯣꯏꯅ ꯇꯧꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯃꯔꯛꯇ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯆꯥꯛ ꯆꯥꯅꯕ ꯈꯣꯠꯄ ꯑꯗꯨ ꯄꯤꯛꯅꯤꯛꯀꯤ ꯂꯥꯛꯄ ꯈꯣꯠꯄꯗꯗꯤ ꯑꯗꯨ ꯄꯨꯜꯂꯤ ꯑꯗꯨꯕꯨ ꯑꯍꯤꯡꯗꯤ ꯅꯣꯡꯇ ꯂꯦꯛꯇꯦ ꯃꯁꯤꯒꯤ ꯃꯤꯊꯨꯡꯁꯪ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄꯁꯤ ꯅꯈꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯣ ꯐꯔꯦꯅꯦ ꯏꯌꯥꯝꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯔꯕꯅꯤꯅ ꯁꯦꯟ ꯈꯔ ꯇꯥꯕꯤꯕ ꯇꯥꯔꯦ ꯏꯕꯨꯡꯉꯣ ꯁꯦꯟꯒꯤꯗꯤ ꯅꯈꯣꯏꯅ ꯄꯤꯕ ꯈꯔ ꯌꯥꯔꯦ ꯑꯗꯨꯕꯨꯅꯤ ꯍꯦ ꯅꯈꯣꯏꯅ ꯈꯪꯖꯤꯟꯗꯕ ꯌꯥꯗꯕ ꯋꯥꯐꯝ ꯈꯔꯗꯤ ꯂꯩ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯍꯥꯏꯔꯔꯣꯏ ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗꯣ ꯑꯗꯨꯗꯒꯤ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯤ ꯏꯌꯥꯝꯕ ꯂꯩꯕꯒꯤꯗꯤ ꯑꯩꯈꯣই ꯉꯁꯤꯁꯤꯃ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝꯁꯤꯒꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯣꯏꯕ ꯃꯑꯣꯡꯗꯨ ꯗ꯭ꯔꯤꯁ ꯍꯥꯏꯕꯗꯤ ꯁꯤꯅꯔꯤꯗꯨ ꯈꯪꯗꯣꯛꯀꯗꯧꯔꯤꯕꯅꯤ ꯀꯔꯤ ꯉꯁꯤꯗꯒꯤ ꯂꯩꯒꯦ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯍꯣꯏ ꯏꯌꯥꯝꯕ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯀꯩꯁꯨꯕꯨꯗꯤ ꯇꯧꯗꯦ ꯈꯖꯤꯛꯇꯪ ꯈꯨꯗꯣꯡ ꯊꯤꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯟꯕꯒꯤ ꯋꯥꯅꯤ ꯂꯥꯛꯑꯣ ꯑꯍꯜ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯂꯥꯅ ꯀꯔꯤꯅꯣ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯕꯨꯉꯣ ꯈꯨꯡꯒꯪ ꯑꯣꯏꯅꯒ ꯇꯧꯕꯅꯤꯅ ꯅꯈꯣꯏꯅ ꯑꯍꯤꯡ ꯂꯦꯛꯄꯗꯨ ꯀꯅꯥ ꯀꯔꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯠꯇꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕꯁꯤꯡꯅꯒ ꯂꯨꯠꯄꯥꯠ ꯇꯧꯕꯤꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯆꯤꯡꯅꯕꯒꯤ ꯋꯥꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯕꯜꯅ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯈꯟꯕꯤꯔꯨꯅꯨ ꯑꯩꯈꯣꯏ ꯃꯗꯨꯕꯨ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯌꯥꯅꯤ ꯆꯥꯎꯕꯜꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕ ꯑꯃꯗꯤ ꯀꯂꯥ ꯆꯥꯎꯕꯜꯗ ꯌꯦꯡꯉꯛꯏ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯅꯁꯨ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯃꯤ ꯑꯁꯤꯅ ꯉꯥꯡꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜ ꯈꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯜ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯅꯈꯣꯏ ꯑꯍꯨꯝ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯁꯤꯗꯩꯁꯤꯗ ꯁꯣꯏ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯁꯣꯏ ꯇꯧꯍꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯒꯗꯕ ꯃꯐꯝ ꯑꯃ ꯍꯥꯏꯔꯝꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯍꯜ ꯑꯗꯨꯅ ꯅꯈꯣꯏꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯄ ꯌꯥꯕ ꯆꯠꯂꯨ ꯇꯧꯕꯇꯕꯨ ꯑꯁꯣꯝ ꯊꯪꯕꯗ ꯑꯉꯥꯡꯕ ꯃꯆꯨꯅ ꯃꯌꯦꯛ ꯏꯕ ꯀꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯗꯣ ꯅꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯆꯪꯂꯨꯒꯅꯨ ꯍꯥꯏꯔꯝꯂꯤ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯗꯤ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤ ꯃꯈꯣꯏꯗꯨ ꯁꯣꯠꯁꯨ ꯁꯤꯟꯅꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ ꯀꯔꯤꯅꯣ ꯏꯌꯥꯝꯕꯗꯤ ꯆꯠꯄꯤꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯑꯍꯜ ꯑꯗꯨꯅ ꯑꯩꯗꯤ ꯏꯕꯨꯡꯉꯣ ꯂꯧꯕꯨꯛꯇ ꯂꯧ ꯁꯨꯒꯗꯕ ꯂꯩ ꯁꯤꯗꯩꯁꯤꯗ ꯁꯨꯝ ꯁꯦꯟꯅꯔ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯑꯌꯨꯛꯀꯤ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯂꯝꯕꯒꯤ ꯋꯥꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯁꯥꯟꯅꯕ ꯂꯥꯛꯈꯤꯒꯅꯤ ꯑꯗꯨꯒ ꯇꯧꯔꯒ ꯅꯈꯣꯏ ꯄꯨꯜꯂꯧꯔꯣꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯍꯌꯦꯡ ꯑꯌꯨꯛ ꯂꯥꯛꯂꯒꯦ ꯍꯥꯏꯔꯝꯂꯒ ꯇꯧꯔꯤꯕ ꯑꯁꯤꯗ ꯆꯥꯎꯕꯜꯅ ꯀꯂꯥ ꯏꯕꯣ ꯅꯪꯅ ꯇꯧꯕ ꯊꯕꯛꯁꯤꯃ ꯏꯕꯣ ꯃꯆꯨ ꯑꯃ ꯏꯇꯥ ꯇꯥꯗꯤ ꯀꯔꯤꯅꯣ ꯑꯁꯤꯒꯤ ꯑꯍꯜꯁꯤꯅ ꯇꯧꯔꯝꯃꯤꯁꯤꯕꯣ ꯉꯥꯏꯈꯣ ꯑꯍꯜꯁꯤꯅ ꯇꯧꯕ ꯂꯥꯏꯔꯤ ꯅꯪꯅ ꯑꯩꯈꯣꯏ ꯉꯥꯛꯊꯣꯛꯆꯅꯅꯕ ꯌꯥꯎꯏ ꯍꯥꯏꯔꯤꯗꯨ ꯀꯔꯤꯅꯣ ꯌꯦꯡꯅꯤꯡꯕ꯭ꯔꯣ ꯁꯤꯁꯤꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯥꯎꯕꯜꯅ ꯃꯈꯣꯏꯒꯤ ꯃꯄꯥꯕꯨꯡꯒꯤ ꯂꯥꯏꯁꯦꯟꯁ ꯀꯩꯅꯣꯗꯣ ꯄꯨꯊꯣꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯍꯟꯕꯅ ꯑꯝꯇ ꯄꯤꯔꯧꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯨꯟꯒꯦ ꯇꯧꯕꯗ ꯆꯥꯎꯕꯜꯅ ꯇꯞ ꯂꯥꯎꯅ ꯃꯈꯨꯠ ꯑꯗꯨꯅ ꯈꯟꯖꯤꯟꯈꯤ ꯑꯗꯨꯒ ꯍꯣꯏ ꯐꯥꯒꯤ ꯌꯥꯄꯣ ꯅꯠꯇꯦꯁꯦ ꯁꯤꯗꯒꯤ ꯐꯤꯆꯦꯎꯅ ꯇꯧꯔꯗꯤ ꯏꯕꯨꯡꯉꯣ ꯑꯄꯥꯟꯕꯗꯨꯅꯤ ꯁꯤꯗꯣꯏꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯂꯥꯅ ꯍꯣꯏ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ ꯅꯪ ꯑꯗꯨ ꯀꯩꯗꯧꯕꯩ ꯄꯣꯔꯛꯏꯅꯣ ꯁꯨꯃꯥꯏꯅ ꯂꯃꯥꯡ ꯇꯨꯃꯥꯡ ꯅꯥꯔꯛ ꯃꯣꯡꯁꯣꯡꯒ ꯆꯠꯄ ꯍꯥꯏꯁꯤ ꯏꯕꯨꯡꯉꯣ ꯁꯤ ꯏꯝꯄꯣꯔꯇꯦꯟꯅꯤꯅꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯀꯥꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯀꯥ ꯑꯗꯨꯗ ꯆꯪꯂꯒ ꯌꯦꯡꯂꯤ ꯀꯥꯗꯨ ꯌꯥꯝꯅ ꯃꯣꯠꯂꯤ ꯑꯗꯨꯗꯨꯒ ꯀꯂꯥꯅ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯌꯦꯡꯕꯗꯁꯨ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝ ꯑꯃ ꯄꯩꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯜꯅ ꯃꯁꯤꯒꯤ ꯀꯥꯁꯤꯗꯤ ꯂꯣꯛꯀꯞꯅ ꯍꯦꯟꯅ ꯅꯥꯜꯂꯤꯗ ꯅꯪꯕꯨ ꯂꯣꯛꯀꯞ ꯆꯪꯉꯨꯔꯕꯣ ꯑꯍꯨꯝꯂꯛꯄꯨ ꯆꯪꯉꯨꯔꯦꯗ ꯌꯥꯝ ꯇꯧꯔꯤꯖꯥꯠꯅꯤꯅꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤ ꯊꯣꯏꯍꯦꯟꯕꯅ ꯃꯐꯝ ꯑꯁꯤꯗ ꯀꯂꯥ ꯑꯃꯗꯤ ꯆꯥꯎꯕꯜ ꯊꯅꯝꯂꯒ ꯆꯥꯕ ꯌꯥꯕ ꯄꯣꯠ ꯆꯩ ꯈꯔ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯩꯔꯨꯔꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯅ ꯑꯁꯤ ꯑꯣꯏꯍꯟꯁꯤ
ꯑꯐꯝ ꯑꯁꯤꯗꯅ ꯑꯁꯤ ꯑꯣꯏꯍꯟꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯍꯟꯕꯅ ꯏꯔꯤꯕ ꯁꯀ꯭ꯔꯤꯞ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯃꯐꯝꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯇꯥꯛꯂꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯕꯗ ꯑꯉꯥꯡ ꯈꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯥꯟꯅꯕ ꯂꯥꯛꯂꯤ꯫ ꯀꯂꯥ, ꯆꯧꯕꯜ ꯑꯃꯗꯤ ꯊꯣꯏꯍꯟꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯅꯈꯣꯏꯁꯤ ꯑꯩꯈꯣꯏꯅ ꯑꯦꯜꯕꯝꯗꯁꯨ ꯎꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯍꯟꯕ, ꯀꯂꯥ ꯑꯃꯗꯤ ꯆꯧꯕꯜ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯍꯔꯥꯎꯈꯤꯗꯨꯅ ꯃꯈꯣꯏꯅ ꯆꯥꯅꯅꯕꯒꯤ ꯂꯩꯔꯛꯄ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯑꯉꯥꯡ ꯑꯗꯨꯗ ꯈꯔ ꯌꯦꯟꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏ ꯍꯧꯖꯤꯛ ꯍꯜꯂꯨꯗꯣꯏꯔꯣ ꯍꯥꯏꯔꯛꯄꯗ ꯊꯣꯏꯍꯟꯕꯅ ꯍꯟꯈꯤꯔꯣꯏ, ꯑꯍꯤꯡ ꯂꯦꯛꯂꯒ ꯂꯩꯗꯣꯏꯅꯦ, ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯐꯤꯂꯝ ꯅꯝꯗꯣꯏꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯆꯠꯂꯣꯗ, ꯁꯤꯗꯤ ꯌꯥꯝꯅ ꯇꯝꯅꯕꯅꯤꯀꯣ, ꯑꯍꯤꯡꯗꯒ ꯅꯨꯄꯤ ꯌꯥꯝ ꯀꯞꯄꯅꯤ, ꯑꯔꯦꯝꯕꯗꯕꯨꯀꯣ ꯕꯨꯠꯀꯤ ꯐꯤꯂꯝ ꯇꯥꯔ ꯇꯣꯛꯆꯅꯤꯍꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯅꯣꯛꯂꯤ꯫ ꯃꯗꯨꯗ ꯊꯣꯏꯍꯟꯕꯅꯁꯨ ꯑꯩꯈꯣꯏꯅ ꯅꯝꯗꯣꯔꯤꯁꯦ ꯕꯨꯠꯀꯤ ꯐꯤꯂꯝꯅꯤꯅꯦ ꯍꯥꯏꯗꯨꯅꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯟꯕ, ꯀꯂꯥ ꯑꯃꯗꯤ ꯆꯧꯕꯜ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯉꯁꯥꯏ ꯂꯥꯛꯂꯝꯕ ꯑꯍꯜ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯊꯣꯏꯍꯟꯕꯅ ꯍꯌꯦꯡ ꯑꯌꯨꯛ ꯂꯥꯛꯅꯦꯅ ꯍꯥꯏꯔꯝꯗꯥꯏꯅꯦ ꯏꯌꯥꯝꯕꯗꯤ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯍꯣꯏꯅꯦꯍꯦ, ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯩ, ꯅꯤꯁꯥ ꯄꯁꯥ ꯆꯥꯁꯜꯂꯒ ꯉꯥꯎꯁꯟ ꯐꯥꯏꯖꯤꯟꯅꯔꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯅꯤꯁꯥ ꯄꯁꯥ ꯆꯥꯁꯜꯂꯒ ꯂꯩꯔꯕꯗꯤ ꯍꯌꯦꯡ ꯑꯩꯉꯣꯟꯗ ꯈꯣꯟꯊꯤ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯂꯥꯅ ꯏꯌꯥꯝꯕ, ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯇꯧꯖꯗꯦꯗ, ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯁꯨꯇꯤꯡꯒꯤ ꯁ꯭ꯄꯣꯠ ꯃꯐꯝ ꯌꯦꯡꯕ ꯂꯥꯛꯀꯅꯦꯗꯅ꯫ ꯑꯗꯨ ꯏꯌꯥꯝꯕ, ꯌꯥꯔꯒꯗꯤ ꯏꯌꯥꯝꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃ ꯂꯦꯛꯃꯤꯟꯅꯁꯤꯗꯅ꯫ ꯏꯕꯨꯡꯉꯣ, ꯑꯩ ꯉꯁꯤꯗꯤ ꯌꯨꯝꯗꯅꯦ ꯑꯔꯨꯕ ꯂꯥꯏ ꯈꯣꯏꯔꯝꯒꯗꯕ ꯑꯃ ꯂꯩ꯫ ꯑꯩ ꯋꯥꯔꯈꯣꯏꯗ ꯋꯥꯔꯝꯕ ꯑꯃ ꯍꯥꯏꯔꯝꯒꯦ꯫ ꯃꯐꯝ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯄꯅꯤ, ꯅꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯝꯅꯕꯤ ꯀꯀꯥꯏꯗꯨ ꯈꯔꯗꯤ ꯇꯧꯋꯦꯅ ꯍꯥꯏꯕꯅꯤ, ꯑꯩꯃꯛꯇꯤ ꯊꯦꯡꯅꯗ꯭ꯔꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯈꯔ ꯆꯦꯛꯁꯤꯜꯂꯨ, ꯅꯨꯃꯤꯗꯥꯡ ꯑꯃ ꯊꯦꯡꯕꯗ ꯅꯈꯣꯏ ꯅꯇꯣꯝꯇ ꯃꯄꯥꯟ ꯊꯣꯛꯀꯅꯨ, ꯌꯥꯔꯤꯕ ꯃꯈꯩ ꯃꯄꯥꯟ ꯊꯣꯛꯀꯅꯕ ꯍꯣꯠꯅꯧꯀꯣ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯌꯦꯡꯅꯤꯡꯉꯤ ꯈꯪꯅꯤꯡꯉꯤ ꯍꯥꯏꯕꯗꯨ ꯈꯨꯗꯤꯡꯃꯛ ꯊꯦꯡꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯇꯧꯍꯧꯀꯣ꯫ ꯐꯔꯦ ꯐꯔꯦ, ꯅꯈꯣꯏꯒꯤ ꯆꯥꯛ ꯏꯁꯤꯡꯗꯤ ꯀꯝꯗꯧꯕ? ꯏꯌꯥꯝꯕ, ꯑꯗꯨꯒꯤꯗꯤ ꯌꯥꯔꯅꯤ꯫ ꯍꯣ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯨꯗꯤ ꯄꯔꯞ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯉꯁꯥꯏ ꯍꯥꯏꯔꯝꯕ ꯑꯗꯨꯗ ꯆꯧꯕꯜꯗꯤ ꯃꯁꯥꯗꯨ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯏ, ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯧꯕꯜꯅ ꯀꯂꯥ, ꯃꯐꯝ ꯑꯁꯤꯕꯨ ꯅꯪ ꯍꯥꯟꯅ ꯈꯪꯕ꯭ꯔꯣ? ꯈꯪꯉꯦ, ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯦꯜꯕꯝ 2-3ꯂꯛ ꯅꯝꯈ꯭ꯔꯕ ꯃꯐꯝꯅꯤ, ꯑꯗꯨꯅ ꯈꯪꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯗ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯈꯤꯕ꯭ꯔꯕ? ꯑꯍꯤꯡꯗꯤ ꯂꯦꯛꯇꯦꯗ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯟꯈꯤꯕ ꯉꯥꯛꯇꯅꯤ, ꯑꯍꯤꯡ ꯂꯦꯛꯄꯗꯤ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯤ꯫ ꯅꯪ ꯃꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯌꯥꯝ ꯈꯪꯒꯦ? ꯑꯩꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯃꯐꯝ ꯑꯁꯤ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏ, ꯑꯗꯨꯒ ꯁꯤꯅꯔꯤ ꯌꯥꯝꯅ ꯐꯖꯩ꯫ ꯑꯩꯈꯣꯏꯒꯤ ꯌꯦꯅꯤꯡꯊꯥ ꯃꯇꯝ ꯁ꯭ꯋꯥꯏꯗꯅ ꯍꯦꯟꯅ ꯐꯖꯩ꯫ ꯑꯗꯨꯒ ꯑꯩꯅ ꯕꯨꯠꯀꯤꯗꯅꯤꯅ ꯑꯩꯅꯗꯤ ꯃꯐꯝ ꯑꯁꯤ ꯅꯥꯀꯦꯟꯊꯥ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯁ꯭ꯋꯥꯏꯁꯤ ꯌꯥꯒꯗ꯭ꯔꯅ ꯂꯥꯛꯄꯒꯤ ꯋꯥꯅꯤ꯫ ꯍꯣꯔꯦꯟꯅꯦ ꯕꯣꯔꯣꯏ ꯃꯈꯣꯡꯒꯤ ꯌꯥꯈꯤꯕꯤ, ꯐꯧꯁꯨ ꯄꯥꯠꯀꯤ ꯁꯨꯝꯕꯨꯕꯤ, ꯂꯝꯂꯣꯡ 3 ꯐꯥꯡꯕꯒꯤ ꯍꯦꯂꯣꯏ ꯀꯥꯏꯗꯣ ꯇꯧꯔꯛꯇꯅꯅꯦ ꯑꯃꯨꯛꯅꯦ꯫ ꯅꯪꯗꯤ ꯄꯨꯔꯥ ꯃꯥꯏꯕꯅꯤꯍꯦ, ꯐꯖꯅ ꯂꯣꯟꯊꯔꯛꯏꯅꯦ꯫ ꯑꯗꯨꯒꯤ ꯃꯟꯇ꯭ꯔꯗꯣ ꯍꯣꯔꯦꯟ ꯁꯣꯜꯂꯣ, ꯃꯥꯏ ꯆꯦꯟꯖꯈ꯭ꯔꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥꯔꯦꯝ ꯉꯥꯡꯅꯔꯤꯉꯩ ꯃꯇꯝꯗꯤ ꯐꯅꯌꯥꯝ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯊꯣꯏꯍꯟꯕꯅ ꯁꯨꯃꯥꯏꯅ ꯃꯔꯨꯞꯀ ꯃꯇꯝꯁꯤꯗꯅꯤ ꯀꯕꯤꯇꯥꯒ ꯅꯨꯡꯁꯤꯔꯩꯒ ꯃꯐꯝ ꯑꯃꯗ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯁꯤ꯫ ꯂꯣ, ꯑꯁꯣꯝꯅ ꯃꯥꯏꯀꯩꯔꯣꯝꯗꯅꯦ ꯀꯩꯀꯩ ꯂꯩꯒꯦ ꯌꯦꯡꯁꯤꯂꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯣꯏꯍꯟꯕ, ꯀꯂꯥ ꯑꯃꯗꯤ ꯆꯧꯕꯜ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯐꯔꯞ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯥꯏꯁꯪ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯑꯃꯟꯕ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯤ, ꯃꯗꯣ ꯁꯪ ꯃꯆꯥ ꯑꯃ ꯑꯣꯏꯅꯁꯨ ꯇꯧꯏ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯃꯗꯣ ꯌꯥꯝꯅ ꯊꯤꯅꯁꯨ ꯃꯟꯊꯔꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯍꯟꯕꯅ ꯑꯩꯅ ꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦꯗ, ꯃꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯖꯤꯛꯇꯪ ꯍꯟꯇꯣꯛꯂꯒ ꯂꯥꯏꯁꯪ ꯑꯃꯟꯕ ꯑꯃ ꯂꯩꯌꯦꯅ ꯌꯥꯎꯔꯤꯕꯅꯦꯕ, ꯑꯗꯨ ꯃꯐꯝ ꯑꯁꯤꯒ ꯆꯞ ꯆꯥꯟꯅꯅ ꯊꯣꯛꯑꯦꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯂꯥꯅ ꯅꯪꯒꯤꯗꯨꯕꯨ ꯃꯐꯝꯁꯤ ꯎꯔꯨꯕꯗꯒꯤ ꯋꯥꯔꯤꯗꯨ ꯊꯣꯛꯂꯛꯂꯤꯕ ꯖꯥꯠꯂꯣ? ꯑꯗꯨꯗꯤ ꯅꯠꯇꯦ, ꯁꯨꯝ ꯆꯥꯟꯅꯔꯨꯔꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯍꯟꯕꯅ
ꯃꯍꯥꯛꯅ ꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯆꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯨꯞꯊꯅ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯛꯂꯕꯗ ꯀꯂꯥ ꯑꯃꯗꯤ ꯆꯧꯕꯜꯗ ꯃꯥꯅ ꯏꯔꯤꯕ ꯋꯥꯔꯤ ꯄꯔꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯅꯝꯕꯗ ꯊꯣꯛꯅ ꯆꯥꯟꯅꯔꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯇꯝꯂꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯄꯔꯤꯡ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯑꯣꯏꯔꯛꯀꯗꯕꯅꯣ, ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯒꯗꯕꯅꯣ, ꯑꯗꯨꯒ ꯑꯍꯤꯡꯗ ꯀꯝꯗꯧꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯐꯔꯦꯁꯦ, ꯑꯩꯈꯣꯏꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤꯅ ꯀꯩ ꯀꯩꯅꯣ ꯈꯔ ꯆꯥꯔꯒꯅꯦ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯣ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯆꯥꯔꯒ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ꯫ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯥꯒꯤ ꯃꯥꯒꯤ ꯐꯣꯜ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯂꯤ, 10 ꯇꯥꯁꯤꯜꯂꯛꯂꯕꯅꯤ꯫ ꯃꯇꯝ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯗꯣꯝ ꯂꯥꯎꯕ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ ꯍꯩ, ꯉꯁꯥꯏ ꯑꯉꯥꯡꯁꯤꯡꯅ ꯍꯥꯏꯕꯗꯨ ꯍꯧꯔꯛꯂꯤꯕ ꯖꯥꯠꯂꯣ? ꯍꯦꯔꯥ, ꯑꯗꯨ ꯑꯣꯏꯔꯝꯃꯣꯏꯗ꯫ ꯑꯩ ꯊꯣꯔꯒ ꯌꯦꯡꯈꯤꯁꯦ꯫ ꯑꯁꯨꯝꯅ ꯆꯧꯕꯜꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯣ ꯁꯠꯇꯣꯛꯂꯒ ꯍꯥꯏꯔꯛꯄꯗ ꯀꯂꯥꯅ ꯍꯣꯏ, ꯂꯥꯏꯗ ꯅꯣꯡꯃꯩ ꯆꯪꯉꯣꯏꯅꯦ ꯏꯕꯨꯡꯉꯣ, ꯀꯔꯟ ꯇꯧꯔꯅꯨ, ꯊꯣꯛꯎꯅꯨ, ꯁꯨꯡꯊꯣꯛ ꯊꯣꯛꯎꯅꯨ, ꯇꯧꯅꯤꯡꯕ ꯇꯧꯁꯅꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯏꯍꯦꯟꯕꯅꯁꯨ ꯊꯣꯛꯎꯅꯨꯗ ꯀꯩ ꯀꯥꯟꯅꯕ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯆꯧꯕꯜꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯔꯤꯕꯅꯤꯅ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯌꯥꯝꯅ ꯌꯦꯡꯅꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯀꯂꯥ ꯑꯃꯗꯤ ꯊꯣꯏꯍꯦꯟꯕꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔꯤ, ꯃꯥꯒꯤ ꯃꯥꯒꯤ ꯐꯣꯜꯗꯣ ꯌꯦꯡꯅꯗꯨꯅ꯫ ꯑꯗꯨꯃ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯆꯧꯕꯜꯅ ꯍꯥꯏ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯊꯣꯏꯍꯦꯟꯕ ꯑꯃꯗꯤ ꯀꯂꯥꯅ ꯀꯩꯗꯧꯔꯒꯦꯅꯦ ꯆꯧꯕꯜ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯆꯧꯕꯜꯅ ꯍꯧꯖꯤꯛꯀ ꯊꯣꯡ ꯊꯤꯜꯂꯛꯂꯤꯕꯗꯨ ꯅꯕꯥꯅꯤ ꯇꯥꯍꯧꯗ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯏꯍꯦꯟꯕꯅ ꯍꯥꯏ, ꯀꯔꯟ ꯇꯧꯔꯛꯀꯅꯨꯀꯣ, ꯑꯩ ꯁꯥꯎꯔꯛꯇꯅꯅꯦ ꯅꯕꯥꯅꯤ ꯊꯅꯝꯃꯒ ꯆꯠꯆꯈꯤꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯂꯥꯅ ꯑꯩ ꯇꯥꯗꯦ ꯃꯤ, ꯀꯔꯟ ꯇꯧꯔꯛꯀꯅꯨ꯫ ꯆꯧꯕꯜ ꯌꯥꯝꯅ ꯉꯛꯏ꯫ ꯍꯩ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯐꯥꯒꯤ ꯅꯠꯇꯦ, ꯍꯧꯖꯤꯛꯇ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯝꯃꯤꯗꯨꯗꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯐꯝꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ ꯌꯥꯝꯅ ꯊꯦꯡꯕꯁꯨ ꯅꯠꯇ꯭ꯔꯤ, ꯌꯨꯝꯗ ꯍꯜꯂꯁꯤꯔꯣ? ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯅ ꯑꯃꯨꯛ ꯉꯥꯏꯈꯣꯗ, ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ, ꯄꯨꯡꯁꯨ 10 ꯇꯥꯁꯜꯂꯛꯂꯦ, ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯌꯨꯝ ꯍꯟꯗꯣꯏꯅꯣ? ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯑꯩꯈꯣꯏ ꯄꯨꯡ 12 ꯍꯥꯏꯕ ꯑꯃ ꯂꯩꯇꯦ, ꯑꯩꯈꯣꯏꯅ ꯍꯟꯖꯅꯤꯡꯕ ꯃꯇꯝꯗ ꯍꯟꯖꯟꯒꯅꯤ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯤ ꯀꯩꯅꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯁꯨꯠ ꯁꯨꯠ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯆꯧꯕꯜꯅ ꯃꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦ, ꯇꯝꯅꯕ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀ ꯅꯣꯡꯃꯩꯗꯣ ꯁꯠ ꯁꯠꯇꯣꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕ ꯑꯃꯗꯤ ꯀꯂꯥꯅ ꯀꯩꯅꯣꯃꯤ ꯅꯪꯒ ꯇꯧꯔꯤꯕꯗꯨꯕꯣ? ꯅꯠꯇꯦ, ꯅꯣꯡꯃꯩꯗꯨꯅ ꯅꯪ ꯀꯥꯞꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯧꯕꯜꯅ ꯍꯩ, ꯆꯣꯡꯁꯤꯜꯂꯗꯤ ꯀꯥꯞꯀꯗꯣꯏꯅꯤꯅꯦ꯫ ꯅꯥꯕ ꯏꯕꯣ, ꯁꯥꯎꯋꯤꯡ ꯁꯥꯎꯋꯤꯡ ꯂꯥꯎꯏꯀꯣ, ꯑꯩꯈꯣꯏꯒꯥꯁꯦ ꯅꯪꯒꯤ ꯅꯃꯤꯠꯇ ꯕꯨꯠ ꯑꯣꯏꯅ ꯎꯔꯛꯇꯅ ꯊꯣꯡꯒ ꯀꯥꯞꯄꯛꯑꯗꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯍꯣꯔꯦꯅꯦ ꯍꯥ? ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯉꯔꯪ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛ ꯑꯗꯨꯗ ꯄꯦꯔꯦꯛ 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 ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯈ꯭ꯔꯤ, ꯈꯪꯍꯧꯗꯦ ꯆꯧꯕꯜ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯍꯥꯛꯅ ꯄꯥꯏꯕ ꯅꯣꯡꯃꯩꯗꯣ ꯖꯤꯡꯒ ꯃꯊꯛ ꯑꯗꯨꯗ ꯀꯥꯞꯈꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯂꯥ ꯑꯃꯗꯤ ꯊꯣꯏꯍꯦꯟꯕꯗꯤ ꯏꯃꯥ ꯏꯄꯦꯝꯃ ꯍꯥꯏꯔꯒ ꯃꯈꯣꯏꯗꯤ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯅꯣꯡꯃꯩ ꯃꯈꯣꯜ ꯑꯗꯨꯒ ꯍꯥꯟꯅꯅ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛ ꯑꯗꯨꯗ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯆꯠꯂꯛꯄꯒꯤ ꯈꯔꯒ ꯃꯁꯥ ꯑꯗꯨ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯅꯒ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯧꯕꯜꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗꯨꯗ ꯈꯥꯡꯒꯨꯝ ꯂꯥꯛꯀꯨꯝ ꯀꯂꯥ ꯑꯃꯗꯤ ꯊꯣꯏꯍꯦꯟꯕ ꯀꯥꯆꯤꯜ ꯑꯃꯗ ꯃꯕꯥꯅꯤ ꯁꯨꯞꯆꯜꯂꯒ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨ ꯎꯕꯗ ꯆꯧꯕꯜꯅ ꯀꯔꯤꯅꯣ ꯁꯤꯒꯤ ꯑꯂꯤꯁꯤꯅ ꯇꯧꯔꯤꯁꯤꯅ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯂꯥ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯆꯧꯕꯜꯒꯤ ꯃꯃꯥꯏꯗ ꯁꯦꯠ ꯁꯦꯠ ꯊꯥꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯅꯪ ꯉꯥꯎꯔꯕꯣ ꯅꯪ? ꯅꯪꯅ ꯇꯧꯔꯤꯗꯨ ꯄꯨꯂꯤꯁ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ? ꯍꯩ, ꯄꯨꯂꯤꯁ ꯂꯥꯛꯑꯗꯤ ꯐꯔꯕꯅꯤ, ꯑꯋꯥꯕꯁꯤꯗꯤ ꯀꯟꯕꯤꯅꯕ꯫ ꯅꯪ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯕ? ꯑꯗꯦ, ꯌꯨꯝꯊꯛꯇ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯕꯨꯠꯅ ꯇꯝꯅꯔꯛꯄꯗꯤ ꯀꯥꯞꯄꯅꯦ ꯍꯥꯏꯗꯣꯔꯤꯕ꯭ꯔꯕ? ꯑꯉꯥꯎꯕꯒꯤ ꯋꯥꯔꯤꯗꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯑꯃꯨꯛꯀꯁꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯅ ꯍꯩ, ꯀꯥꯞꯀꯅꯨꯀꯣ, ꯀꯥꯞꯀꯅꯨ, ꯃꯤ ꯑꯣꯏꯔꯝꯗꯅ ꯑꯃꯨꯛ ꯈꯨꯟꯇꯤ ꯆꯥꯅꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯡꯗꯣ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯝꯕꯗꯒꯤ ꯒ꯭ꯔꯣꯡ 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 ꯅꯝꯕ ꯍꯧꯔꯛꯏ꯫ ꯊꯣꯡ ꯑꯗꯨ ꯄꯣꯅꯥ ꯆꯦꯠꯇꯦ꯫ ꯃꯤ ꯑꯃꯅ ꯏꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯜ ꯍꯧꯅ ꯃꯌꯥ ꯀꯥꯊꯣꯛꯀꯦ ꯇꯧꯔꯤꯕꯅꯤ꯫ ꯊꯣꯡ ꯑꯗꯨꯅ ꯃꯌꯥ ꯀꯔꯞ ꯀꯔꯞ ꯒ꯭ꯔꯣꯡ 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 ꯏꯜꯂꯛꯄ ꯑꯗꯨꯗ ꯀꯂꯥꯅ ꯍꯥꯏ, ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫
ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ ꯀꯂꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣꯃꯅꯤ ꯈꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯄꯤꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯊꯣꯏꯍꯟꯕꯅꯗꯤ ꯄꯥꯎ ꯄꯤꯕꯒꯤ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯍꯧꯖꯤꯛ ꯄꯨꯡ 10 ꯈꯔ ꯍꯦꯟꯕꯇꯃꯛ ꯉꯥꯏꯔꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯍꯟꯕꯅ ꯐꯒꯅꯤꯗꯅ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯒꯨꯗꯨꯡ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯊꯨꯕ ꯊꯕꯛ ꯑꯃ ꯆꯦꯟꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤ ꯑꯗꯨꯗꯨꯒ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜꯁꯤꯡ ꯇꯥꯕ ꯍꯧꯔꯛꯂꯤ ꯑꯗꯨꯗꯨꯒ ꯑꯔꯥꯞꯄꯗ ꯄꯨꯡ ꯖꯥꯟꯒꯤ ꯃꯈꯣꯜꯁꯨ ꯇꯥꯕꯒ ꯂꯣꯏꯅꯅ ꯃꯤ ꯂꯩꯈꯤꯗꯕꯒꯤ ꯊꯥꯡꯇꯣꯔꯛꯄꯗ ꯁꯛꯄ ꯏꯁꯩꯗꯣ ꯃꯈꯣꯏ ꯈꯔꯅ ꯁꯛꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯤ ꯁꯛꯂꯤꯕ ꯏꯁꯩ ꯑꯗꯨꯒꯤ ꯃꯌꯦꯛꯇꯤ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯁꯛꯂꯤꯕ ꯑꯃꯗꯤ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯗꯨ ꯃꯤ ꯄꯣꯠꯂꯣꯏꯕꯒꯤ ꯊꯧꯔꯝ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕ ꯀꯂꯥ ꯑꯃꯗꯤ ꯆꯧꯕꯜ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤ ꯂꯩꯇꯕ ꯌꯥꯎꯔꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯅꯩ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯍꯦꯟꯕꯅ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯂꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯀꯂꯥ ꯑꯃꯗꯤ ꯆꯧꯕꯜꯗ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯂꯥ ꯑꯃꯗꯤ ꯆꯧꯕꯜꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯌꯦꯡꯅꯤꯡꯕ ꯀꯧꯕꯅꯤꯅ ꯃꯄꯥꯟꯗ ꯇꯞꯅ ꯃꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯁꯤꯡꯒꯤ ꯐ꯭ꯂꯥꯛꯁ ꯑꯃꯗꯤ ꯏꯃꯨꯡꯗ ꯊꯥꯜꯂꯤꯕ ꯂꯦꯝ ꯑꯗꯣ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯗꯤ ꯏꯀꯣꯏꯕꯗꯣ ꯏꯆꯤꯛ ꯆꯤꯛꯏ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯤꯊꯨꯡꯁꯪ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯌꯨꯝꯁꯨ ꯑꯃꯠꯇ ꯇꯥꯕ ꯅꯠꯇꯦ ꯄꯥꯛꯅꯕ ꯂꯝꯕꯨꯛ ꯂꯝꯍꯥꯡ ꯂꯝꯍꯥꯡ ꯉꯥꯛꯇꯅꯤ ꯆꯥꯎꯔꯕ ꯎ ꯋꯥꯁꯤꯡ ꯑꯃꯗꯤ ꯁꯣꯡꯂꯕ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏꯁꯤꯡ ꯂꯩꯈ꯭ꯔꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯑꯍꯤꯡ ꯂꯦꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯦꯛꯂꯨꯔꯤꯕꯁꯤꯕꯨ ꯑꯄꯪꯕ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯔꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯅ ꯏꯃꯨꯡ ꯆꯪꯉꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯥꯅ ꯏꯃꯨꯡꯗ ꯆꯣꯡꯁꯤꯟꯈ꯭ꯔꯦ ꯀꯂꯥ ꯑꯃꯗꯤ ꯆꯧꯕꯜ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯈꯣꯏꯁꯨ ꯕꯨꯗꯨꯡ ꯆꯦꯟꯁꯤꯜꯂꯛꯂꯒ ꯊꯣꯡ ꯑꯗꯨ ꯀꯝ ꯂꯣꯟꯁꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯗꯤ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯅ ꯋꯥꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯂꯥ ꯑꯃꯗꯤ ꯆꯧꯕꯜꯅ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯊꯣꯏꯍꯦꯟꯕ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯂꯛꯂꯒ ꯅꯕꯥꯅꯤꯗꯤ ꯎꯗꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯀꯂꯥꯅ ꯀꯔꯤ ꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯊꯣꯏꯍꯦꯟꯕꯅ ꯑꯩꯅ ꯉꯁꯥꯏ ꯅꯈꯣꯏꯗ ꯍꯥꯏꯕ ꯎ ꯄꯥꯝꯕꯤꯗꯣ ꯑꯗꯨꯒꯤ ꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯃꯨꯔꯤ ꯍꯥꯏꯔꯒ ꯂꯩ ꯃꯗꯨ ꯑꯩꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯪꯗꯣꯛꯅꯕ ꯃꯨꯟꯅ ꯌꯦꯡꯂꯤꯉꯩ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗꯣ ꯃꯛꯀꯗ ꯅꯨꯄꯤ ꯑꯃ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯇꯨꯕꯠ ꯁꯝꯈꯤꯕꯗꯨ ꯅꯈꯣꯏ ꯎꯍꯧꯗꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯧꯕꯜꯅ ꯅꯪꯒꯤꯁꯤ ꯑꯁꯦꯡꯕꯒꯤꯔꯥ ꯍꯥꯏꯔꯤ ꯊꯣꯏꯍꯦꯟꯕꯅ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯐꯥꯒꯤꯅꯤ ꯅꯪ ꯅꯊꯟ ꯊꯣꯛꯑꯒ ꯌꯦꯡꯉꯨꯆꯣ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯀꯂꯥ ꯑꯃꯗꯤ ꯆꯧꯕꯜꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯈꯤꯅꯕ ꯇꯧꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕꯗ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯏꯍꯦꯟꯕꯅ ꯑꯩꯗꯤ ꯀꯥꯁꯤꯗꯒꯤ ꯃꯄꯥꯟꯗ ꯁꯨꯛꯊꯣꯛ ꯊꯣꯛꯅꯤꯡꯗ꯭ꯔꯦ ꯑꯍꯜ ꯑꯗꯨꯅꯁꯨ ꯅꯈꯣꯏ ꯀꯥꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨꯁꯨ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯁꯤꯗꯁꯤ ꯍꯥꯏꯔꯨꯔꯣ ꯃꯐꯝ ꯑꯁꯤꯗ ꯌꯨꯝꯗ ꯄꯥꯎ ꯄꯤꯔꯒ ꯃꯤ ꯈꯔ ꯂꯥꯛꯍꯟꯁꯤ ꯑꯁꯨꯝꯅ ꯀꯂꯥꯅ ꯌꯨꯝꯗ ꯐꯣꯟ ꯇꯧꯒꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯅ ꯌꯨꯝꯗ ꯐꯣꯟ ꯇꯧꯔꯒ ꯅꯪ ꯀꯔꯤ ꯍꯥꯏꯗꯣꯔꯤꯕ ꯃꯐꯝꯁꯦ ꯇꯥꯛꯂꯒ ꯀꯔꯤ ꯍꯥꯏꯗꯣꯔꯤꯅꯣꯕ ꯏꯉꯥꯡ ꯉꯥꯎꯁꯤꯟꯅꯕ ꯅꯤꯁꯥ ꯆꯥꯕ ꯑꯣꯏꯅ ꯇꯥꯔꯅꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯧꯕꯜꯅ ꯄꯤꯗꯕ ꯌꯥꯗꯕꯅꯤ ꯑꯍꯜ ꯂꯃꯟ ꯈꯔ ꯀꯧꯔꯒ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯂꯨꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯊꯣꯏꯍꯦꯟꯕꯅ ꯐꯣꯟ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅꯇ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯀꯂꯥ ꯆꯤꯡꯅꯔꯛꯂꯗꯨꯅ ꯊꯣꯏꯍꯦꯟꯕ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯊꯣꯏꯍꯦꯟꯕꯗꯣ ꯍꯧꯅ ꯅꯣꯛꯊꯣꯔꯛꯂꯤ ꯑꯗꯨꯗꯨꯒ ꯍꯣꯏ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯗꯤ ꯅꯣꯏꯗ ꯂꯛꯅꯕꯅꯤꯅꯦ ꯐꯥꯒꯤ ꯇꯧꯕꯅꯤꯅꯦ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯇꯧꯔꯛꯇꯦꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯏꯍꯦꯟꯕꯗꯤ ꯍꯧꯅ ꯅꯣꯛꯈꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯂꯥ ꯑꯃꯗꯤ ꯆꯧꯕꯜꯅ ꯑꯗꯨꯃꯥꯏꯅ ꯐꯥꯒꯤ ꯀꯅꯥ ꯇꯧꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯤ ꯑꯗꯨꯕꯨ ꯊꯣꯏꯍꯦꯟꯕ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ ꯆꯧꯕꯜꯗ ꯆꯤꯔꯣꯜ ꯑꯃ ꯇꯧꯈ꯭ꯔꯦ ꯃꯥꯒꯤꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯕ ꯃꯥꯜꯂꯤ ꯑꯩꯗꯤ ꯃꯥꯒꯤꯁꯤ ꯈꯔ ꯆꯤꯡꯅꯩꯀꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯕꯅ ꯐꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯕꯗꯣ ꯊꯣꯏꯍꯦꯟꯕꯅ ꯀꯝꯗꯧꯅ ꯇꯥꯔꯤꯕꯅꯣ ꯈꯪꯗꯦ ꯅꯣꯏꯅ ꯃꯔꯣꯜ ꯑꯃ ꯌꯨꯝꯗ ꯍꯟꯕꯇ ꯍꯥꯏ ꯂꯩ ꯌꯨꯝꯗ ꯍꯜꯂꯒ ꯀꯔꯤ ꯇꯧꯔꯨꯗꯣꯏꯅꯣ ꯀꯥꯟꯗꯦꯁꯦ ꯁꯤꯗ ꯉꯥꯛꯇꯪ ꯐꯝꯁꯤꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯏꯍꯦꯟꯕꯗꯤ ꯃꯃꯤꯠ ꯃꯅꯥꯒꯗꯣ ꯉꯥꯡꯁꯤꯜꯂꯛꯏ ꯇꯧꯔꯤꯕꯗꯨꯗ ꯀꯂꯥ ꯑꯃꯗꯤ ꯆꯧꯕꯜꯅ ꯃꯥꯒꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯑꯩꯈꯣꯏ ꯈꯔ ꯆꯦꯛꯁꯤꯟꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯂꯥꯅ ꯇꯨꯃꯤꯟꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯐꯣꯟ ꯃꯦꯁꯦꯖ ꯊꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯍꯥꯏꯈ꯭ꯔꯦ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯊꯣꯏꯍꯦꯟꯕꯅ ꯈꯪꯕꯗꯧꯅ ꯅꯈꯣꯏꯅꯦ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯑꯩꯅ ꯁꯥꯎꯔꯛꯑꯗꯤ ꯅꯈꯣꯏ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ
ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯕꯜꯅ ꯊꯣꯏꯍꯟꯕ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯥ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯨ ꯑꯁꯨꯝꯅ ꯃꯁꯥ ꯄꯥꯏꯔꯨꯕꯗꯗꯤ ꯃꯍꯥꯛꯇꯣ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯅ ꯀꯞꯂꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯏꯄꯥ ꯄꯥꯈꯠꯅꯔꯤ ꯑꯗꯨꯗꯨꯒ ꯀꯔꯤꯅꯣ ꯃꯁꯤꯅ ꯇꯧꯔꯤꯁꯤꯅ ꯍꯥ ꯍꯩ ꯊꯣꯏꯍꯟꯕ ꯅꯪ ꯀꯩꯗꯧꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯊꯣꯏꯍꯟꯕꯗ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯅꯥꯝꯇ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯅꯈꯣꯏꯅ ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯄꯤꯔꯝꯗꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯅꯈꯣꯏꯅ ꯑꯩꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕ ꯀꯂꯥ ꯑꯗꯨꯅ ꯃꯥꯒꯤꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯀꯩꯝ ꯍꯥꯏꯔꯨꯅꯨ ꯑꯩꯅ ꯌꯨꯝꯗ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯥꯎꯕꯜꯅ ꯊꯣꯏꯍꯟꯕꯁꯦ ꯉꯍꯥꯡꯉꯩ ꯁꯨꯃꯥꯏꯅ ꯇꯧꯗꯕꯅꯤ ꯃꯥꯒꯤꯁꯦ ꯂꯥꯏꯑꯣꯛꯅꯕ ꯃꯥꯜꯂꯤ ꯃꯥꯅ ꯉꯁꯥꯏ ꯎꯈꯤ ꯍꯥꯏꯕꯗꯨ ꯇꯁꯦꯡꯅ ꯎꯔꯝꯒꯅꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯜꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥꯜꯗ ꯃꯤ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯀꯂꯥꯅ ꯀꯅꯥꯅꯣ ꯃꯄꯥꯟꯗ ꯂꯥꯡꯉꯤꯕꯁꯤꯕꯣ ꯅꯪꯅ ꯄꯥꯎ ꯄꯤꯈꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯕꯜꯅ ꯍꯦꯔꯥ ꯑꯣꯏꯔꯝꯃꯣꯏꯗ ꯑꯗꯨꯗꯤ ꯊꯨꯃꯟꯗ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯈꯣꯟꯖꯦꯜꯗ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯀꯂꯥꯅ ꯃꯁꯤꯗꯤ ꯇꯝꯅꯕ ꯃꯥꯜꯂꯤ ꯑꯩ ꯊꯣꯛꯑꯒ ꯌꯦꯡꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯣꯏꯕꯅ ꯌꯦꯡꯉꯨꯆꯣ ꯅꯈꯣꯏꯅ ꯌꯦꯡꯗꯅ ꯀꯅꯥꯅ ꯌꯦꯡꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯇꯤ ꯅꯣꯛꯐꯦꯠ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ ꯊꯣꯏꯍꯟꯕ ꯅꯪ ꯀꯩꯗꯧꯔꯒꯦꯃꯤ ꯁꯦꯝꯇ ꯁꯦꯡꯅ ꯍꯥꯏꯕꯁꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯏꯍꯟꯕꯗꯣ ꯀꯂꯥ ꯑꯃꯗꯤ ꯆꯥꯎꯕꯜꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯋꯥꯍꯪ ꯍꯪꯂꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯟꯕꯗꯤ ꯃꯍꯥꯛꯇꯤ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯋꯥ ꯉꯥꯡꯕ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯁꯥ ꯄꯥꯏꯔꯨꯕꯗꯗꯤ ꯃꯥꯗꯣ ꯉꯪꯗꯨꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯄ ꯍꯧꯔꯛꯏ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯟꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯀꯂꯥ ꯑꯃꯗꯤ ꯆꯥꯎꯕꯜ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯤꯔꯛꯂꯗꯨꯅ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯈꯜꯂꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯃꯐꯝꯁꯦ ꯍꯥꯏꯗꯣꯛꯂꯒ ꯆꯠꯂꯨꯔꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯂꯥ ꯆꯥꯎꯕꯜ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯏꯍꯟꯕꯗꯣ ꯁꯦꯒꯥꯛ ꯄꯥꯏꯗꯨꯅ ꯐꯨꯛ ꯂꯥꯎꯅ ꯆꯤꯡꯈꯠꯂꯤ ꯑꯗꯨꯝꯅ ꯆꯤꯡꯈꯠꯂꯨꯕ ꯑꯗꯨꯗ ꯊꯣꯏꯍꯟꯕꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯀꯂꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯑꯁꯨꯝꯅ ꯌꯦꯡꯉꯛꯂꯒ ꯀꯂꯥꯅ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯑꯍꯤꯡ ꯁꯥꯟꯅꯖꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯠ ꯑꯁꯤꯕꯨ ꯎꯁꯤꯠꯊꯑꯣꯏꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯒ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯄꯣꯠꯂꯝ ꯑꯃꯕꯨ ꯄꯥꯏꯗꯨꯅ ꯆꯥꯎꯕꯜꯗ ꯊꯣꯝꯂꯛꯈꯤ ꯑꯗꯨꯅ ꯑꯄꯥꯏ ꯊꯣꯝꯂꯛꯄ ꯑꯗꯨꯗ ꯀꯂꯥ ꯑꯃꯗꯤ ꯆꯥꯎꯕꯜꯅ ꯃꯥꯕꯨ ꯍꯥꯏꯕꯗꯤ ꯊꯣꯏꯍꯟꯕꯕꯨ ꯊꯅꯝꯂꯒ ꯃꯈꯣꯏ ꯃꯄꯥꯟꯗ ꯄꯔꯞ ꯆꯦꯟꯊꯣꯔꯛꯂꯤ ꯃꯁꯤ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯏꯍꯟꯕꯅ ꯊꯑꯣꯏꯅ ꯁꯤꯜꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯂꯥ ꯑꯃꯗꯤ ꯆꯥꯎꯕꯜ ꯃꯄꯥꯟꯗ ꯍꯦꯛ ꯌꯧꯈꯤꯕꯒ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯊꯣꯏꯍꯟꯕꯅ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯀ꯭ꯔꯣꯛ ꯂꯣꯟꯁꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯂꯥ ꯑꯃꯗꯤ ꯆꯥꯎꯕꯜꯅ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯊꯣꯡꯗꯤ ꯍꯥꯡꯗꯣꯛꯂꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯟꯕꯅ ꯅꯈꯣꯏ ꯀꯅꯥꯝꯇ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯀꯟꯅ ꯃꯄꯥꯟꯗ ꯂꯩꯍꯧꯔꯤꯕ ꯀꯂꯥ ꯑꯃꯗꯤ ꯆꯥꯎꯕꯜꯗ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯤ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯀꯔꯤꯒꯨꯝꯕꯗ ꯊꯣꯏꯍꯟꯕꯅ ꯐꯠꯇꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯏꯕꯥꯅꯤ ꯃꯥꯟꯅꯔꯒ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯈꯟꯅꯈ꯭ꯔꯅꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯥꯟꯅꯔꯒ ꯃꯍꯥꯛꯄꯨ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯂꯧꯅꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯐꯔꯛ ꯇꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯗ ꯊꯣꯡ ꯑꯁꯦ ꯐꯛꯀꯥꯏꯔꯁꯤ ꯑꯗꯨꯗꯨꯒ ꯊꯣꯏꯍꯟꯕꯕꯨ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯄꯨꯗꯕ ꯌꯥꯔꯔꯣꯏ ꯃꯍꯥꯛꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯅ ꯅꯝꯗꯨꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯔꯤ ꯑꯁꯣꯝꯅ ꯍꯥꯏꯅꯔꯤꯉꯩ ꯀꯂꯥ ꯑꯃꯗꯤ ꯆꯥꯎꯕꯜ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯂꯛꯏ ꯁꯥꯎꯍꯨꯝ ꯑꯗꯨ ꯐꯪꯂꯛꯄ ꯑꯗꯨꯗ ꯆꯥꯎꯕꯜꯅ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯇꯨꯡ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯃꯨꯁꯤꯟ ꯃꯨꯕ ꯋꯥꯡꯖꯤꯡ ꯋꯥꯡꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯆꯥꯎꯕꯜꯗꯤ ꯀꯟꯅ ꯂꯥꯎꯔꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯗꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯀꯥꯞꯇ ꯀꯥꯞꯄ ꯍꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ ꯆꯥꯎꯕꯜꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯅꯪ ꯉꯥꯎꯔꯕ꯭ꯔꯣ ꯅꯪꯅ ꯀꯥꯞꯄꯛꯂꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯜꯂꯕꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ
ꯃꯇꯝ ꯃꯗꯨꯗ ꯆꯥꯎꯕꯜꯅ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯤ ꯍꯧꯖꯤꯛꯇ ꯑꯩꯅ ꯎꯈꯤꯕꯗꯨ ꯅꯪ ꯀꯩꯝꯇ ꯈꯪꯍꯧꯗꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯕꯜꯅ ꯑꯩ ꯂꯣꯏ ꯈꯪꯍꯧꯔꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯃꯐꯝ ꯑꯁꯤ ꯊꯣꯛꯇꯨꯅ ꯌꯥꯝ ꯆꯠꯂꯨꯔꯁꯤ ꯉꯥꯏꯈꯣꯅꯦ ꯆꯥꯎꯕꯜ ꯑꯗꯣ ꯊꯣꯏꯍꯦꯟꯕꯅ ꯀꯝꯗꯧꯕ ꯊꯣꯏꯍꯦꯟꯕꯅꯅꯦ ꯑꯩꯈꯣꯏ ꯅꯣꯡꯉꯥꯜꯂꯒ ꯂꯧꯔꯨꯕ ꯂꯥꯛꯑꯁꯨ ꯂꯥꯛꯑꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯥꯅꯗ꯭ꯔꯤ ꯑꯃꯅ ꯑꯃ ꯉꯥꯡ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯇꯨꯡꯂꯣꯝꯗ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯆꯥꯎꯕꯜ ꯑꯃꯗꯤ ꯀꯂꯥꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯝꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯊꯣꯏꯍꯦꯟꯕꯗꯣ ꯂꯦꯞꯂꯒ ꯃꯐꯤ ꯃꯔꯣꯟ ꯄꯨꯝꯅꯃꯛ ꯄꯨꯡꯆꯣꯠ ꯆꯣꯠꯂꯒ ꯂꯩꯔꯝꯃꯤ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯈꯜꯂꯨꯕꯗ ꯃꯈꯣꯏꯗꯤ ꯄꯨꯡꯉꯛ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ ꯊꯣꯏꯍꯦꯟꯕ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯝꯕꯗꯥꯏꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯏꯍꯦꯟꯕꯅ ꯀꯥꯏ ꯂꯩꯃꯤꯟꯅꯔꯤꯕ ꯅꯈꯣꯏꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯑꯩꯅ ꯁꯣꯝꯗꯅ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯅ ꯀꯣꯂꯥꯎ ꯂꯥꯎ ꯂꯩꯔꯦ ꯑꯗꯨꯒ ꯅꯣꯏꯅ ꯃꯅꯨꯡꯗꯅ ꯀꯣꯏꯉꯥꯡ ꯉꯥꯡꯅꯔꯤꯗꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯗꯤ ꯄꯨꯡꯉꯛ ꯉꯛꯂꯤ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯤꯕ ꯊꯣꯏꯍꯦꯟꯕꯗꯨꯅ ꯀꯔꯝꯕ ꯊꯣꯏꯍꯦꯟꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯡꯉꯛ ꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯅ ꯃꯈꯣꯏꯒ ꯊꯦꯡꯅꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯤ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯈꯤꯗꯅ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯑꯩꯁꯦ ꯇꯨꯡ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯑꯩꯁꯦ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯑꯁꯤꯅꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯁꯦ ꯖꯒꯥ ꯑꯃꯗꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯁꯨꯝ ꯂꯩꯗꯨ ꯌꯦꯡꯉꯛꯄꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯅꯈꯤꯕ ꯄꯨꯈ꯭ꯔꯤꯗꯣ ꯑꯗꯨꯒꯤ ꯃꯄꯥꯟꯗꯅꯤ ꯑꯩꯅ ꯂꯩꯔꯝꯂꯤꯕꯗꯣ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯔꯝꯕꯗꯨꯗ ꯑꯩꯁꯤ ꯏꯉꯛ ꯉꯛꯅ ꯑꯩꯅ ꯅꯣꯏꯕꯨ ꯀꯣꯏꯀꯧ ꯀꯧꯈꯤ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇꯗꯤ ꯇꯥꯈꯤꯗꯦ ꯅꯈꯣꯏꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯕꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯛꯂꯥꯛ ꯂꯥꯛꯄ ꯉꯝꯈꯤꯗꯦ ꯅꯈꯣꯏꯗꯤ ꯃꯅꯨꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯑꯗꯨꯃꯛ ꯂꯩꯈꯤ ꯊꯣꯏꯍꯦꯟꯕꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯂꯥꯅ ꯊꯣꯏꯍꯦꯟꯕ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯅꯪ ꯃꯄꯥꯟꯗ ꯅꯪꯅ ꯀꯧꯕꯗꯣ ꯑꯩꯈꯣꯏ ꯇꯥꯗꯕꯅꯤ ꯑꯩꯈꯣꯏꯅ ꯇꯥꯗꯕꯅꯤꯅ ꯀꯃꯥꯏꯅ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯃꯤ ꯈꯔꯅ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯈꯤ ꯑꯗꯨꯒ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯃꯄꯥꯟꯗ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯉꯛꯂꯤꯕꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯅ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯅꯈꯣꯏꯅ ꯏꯃꯨꯡꯗ ꯒꯨꯔꯨꯡ ꯆꯦꯟꯁꯤꯟꯈꯤꯕꯗꯣ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯎꯍꯧꯋꯤ ꯑꯩꯅ ꯃꯅꯤꯡꯂꯣꯝꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯂꯩꯊꯔꯒ ꯌꯦꯡꯂꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯈꯣꯏꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯒ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯑꯁꯤꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯊꯤꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯑꯊꯥꯞꯄꯗ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯑꯃꯕꯨ ꯃꯈꯣꯏꯁꯤꯡꯅ ꯐꯨꯒꯗꯕꯒꯨꯝ ꯆꯩꯒꯗꯕꯒꯨm ꯇꯧꯔꯤꯕ ꯑꯃꯗꯤ ꯃꯤꯑꯣꯏ ꯈꯔꯅꯁꯨ ꯀꯣꯏꯁꯟꯕꯗꯨꯗ ꯑꯩꯅ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯆꯪꯁꯜꯂꯨꯒ ꯌꯦꯡꯂꯨꯕ ꯈꯛꯇꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯦ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯣꯝꯁꯤꯜꯂꯛꯄꯗ ꯍꯥꯏꯕꯗꯤ ꯃꯃꯥꯏ ꯂꯩꯈꯠꯂꯛꯄꯗꯅꯦ ꯃꯈꯣꯏꯒꯤ ꯃꯃꯥꯏꯁꯤꯡꯗꯣ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯩꯁꯦ ꯀꯤꯗꯨꯅ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯕꯅꯤ ꯑꯩꯅ ꯍꯦꯛ ꯋꯥꯟꯊꯈꯤꯕꯒ ꯃꯇꯨꯡꯗꯒꯤꯗꯤ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯔꯝꯂꯤꯕꯅꯤ ꯍꯥꯏꯔꯗꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯛꯄꯒꯤ ꯁꯥꯍꯨꯝ ꯐꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯣꯏꯍꯦꯟꯕ ꯀꯂꯥ ꯆꯥꯎꯕꯜ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯉꯁꯤ ꯊꯣꯛꯂꯤꯕꯁꯤꯕꯣ ꯐꯔꯦꯁꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯅꯣꯡꯉꯥꯜꯂꯒ ꯂꯧꯕ ꯂꯥꯛꯂꯁꯤ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯂꯥ ꯆꯥꯎꯕꯜ ꯊꯣꯏꯍꯦꯟꯕ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯅꯥꯏꯍꯦꯕ ꯑꯃꯗꯤ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯍꯧꯔꯛꯂꯤ ꯀꯂꯥ ꯆꯥꯎꯕꯜ ꯃꯈꯣꯏ ꯑꯅꯤ ꯄꯨꯡꯉꯛ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯄꯥꯟꯗꯅ ꯊꯣꯏꯍꯦꯟꯕ ꯑꯃ ꯃꯅꯨꯡꯗꯁꯨ ꯊꯣꯏꯍꯦꯟꯕ ꯑꯃ ꯂꯩꯍꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯀꯂꯥ ꯑꯃꯗꯤ ꯆꯥꯎꯕꯜꯅ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯆꯔꯅꯤ ꯈꯜꯂꯗꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯈꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯀꯟꯅ ꯀꯥꯎꯗꯨꯅ ꯐꯛꯀꯥꯏꯔꯤꯕꯅꯤ ꯉꯁꯥꯏ ꯃꯈꯩ ꯍꯥꯡꯉꯨ ꯌꯥꯗꯕ ꯊꯣꯡꯗꯣ ꯍꯧꯖꯤꯛꯈꯛꯇ ꯍꯥꯡꯇꯣꯔꯛꯂꯤ ꯑꯗꯨꯒꯗꯤ ꯊꯣꯏꯍꯦꯟꯕꯗꯣ ꯃꯃꯤꯠ ꯃꯅꯥꯡ ꯆꯞ ꯌꯨꯡꯈꯠꯇꯨꯅ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯇꯨꯅ ꯁꯥꯔꯩ ꯍꯧꯕ ꯑꯃꯒꯨꯝ ꯆꯤꯡꯊꯦꯛꯇꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯁꯥ ꯑꯗꯨꯁꯨ ꯆꯨꯔꯣꯟ ꯄꯔꯣꯟꯗ ꯂꯣꯜꯂꯤ ꯑꯗꯨꯒꯗꯤ ꯀꯂꯥ ꯑꯃꯗꯤ ꯆꯥꯎꯕꯜꯅ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯕ ꯄꯨꯈ꯭ꯔꯤꯗ ꯐꯥꯎꯒꯠꯂꯝꯃꯤ ꯑꯃꯨꯛ ꯍꯥꯏ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯔꯛꯇ ꯆꯪꯉꯨꯏ ꯑꯃꯨꯛ ꯍꯥꯏ ꯃꯃꯥꯏ ꯂꯩꯈꯠꯂꯛꯏ ꯑꯃꯨꯛ ꯍꯥꯏ ꯀꯔꯤꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏꯔꯝꯕ ꯊꯣꯏꯍꯦꯟꯕꯗꯣ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗꯗꯤ ꯂꯩꯔꯝꯗ꯭ꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤꯅ ꯀꯂꯥ ꯑꯃꯗꯤ ꯆꯥꯎꯕꯜ ꯑꯗꯨꯒ ꯊꯣꯏꯍꯦꯟꯕ ꯃꯈꯣꯏꯁꯤꯡꯕꯨ ꯂꯥꯛꯅꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯛꯈꯤ
ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯜꯒꯤ ꯐꯣꯟꯗ ꯀꯣꯜ ꯂꯥꯛꯂꯦ ꯅꯈꯣꯏꯅ ꯂꯩꯔꯤꯕꯗꯣ ꯀꯗꯥꯏꯋꯥꯏꯗꯅꯣ ꯑꯩꯈꯣꯏ ꯂꯧꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯜꯅ ꯃꯐꯝ ꯑꯗꯣ ꯇꯥꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯣꯏꯍꯦꯟꯕ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯇꯤꯃꯨ ꯂꯥꯏꯃꯨ ꯇꯤꯡꯈꯣꯡ ꯂꯥꯏꯈꯣꯡ ꯊꯤꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯆꯥꯕ ꯊꯛꯄꯗꯁꯨ ꯂꯥꯏꯇꯤꯟꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯊꯥꯗꯣꯛꯍꯧꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯊꯕꯛꯁꯤꯡ ꯑꯁꯦ ꯅꯈꯣꯏꯅ ꯇꯧꯔꯛꯂꯤꯕꯁꯤ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯍꯦꯛꯇꯃꯛ ꯋꯥꯟꯊꯈꯤ ꯑꯗꯨꯒ ꯀꯔꯤꯅꯣꯁꯨ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯒ꯭ꯌꯥꯟ ꯃꯦꯟꯗꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯀꯂꯥ ꯑꯃꯗꯤ ꯆꯥꯎꯕꯜꯅ ꯁꯦ ꯑꯩꯈꯣꯏ ꯊꯣꯡꯁꯤ ꯂꯣꯟꯁꯤꯜꯂꯁꯤ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯂꯧꯕ ꯂꯥꯛꯄ ꯉꯥꯏꯔꯁꯤ ꯑꯁꯣꯝꯅ ꯍꯥꯏꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯗꯣ ꯂꯥꯛꯄ ꯉꯥꯏꯅꯗꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏꯅ ꯃꯌꯨꯝꯗ ꯄꯥꯎ ꯄꯤꯈꯤꯕ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯎꯕꯗ ꯆꯥꯎꯕꯜ ꯑꯃꯗꯤ ꯀꯂꯥꯅ ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ ꯃꯁꯤꯗꯒꯤꯗꯤ ꯑꯍꯜꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯀꯔꯤ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ ꯃꯈꯣꯏꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯜꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯅꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕꯒꯤ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯤ नखोन थबक चथोक मतमता अमति करिगुब मफम अमदा अहिंग जरेक्तुना लैगदब ओइरबदि नखोइना हानना मांगजोंगना मफम अदो सिनी माइनि हाइबदु ताकलमगदबनि हाइदुन सैरी मथम मदुदा कलाना करि तौरबगे हाइदुना हांगी मदुदा सौबलगी मपाबुंगना हय नखोइना हौजिक लरिब मफम मसे थाइना मीगी पोलोइफम मंगफम ओइरमलिबा जगानिने मी हातु हातुगा मसैत फममलिबनिने मसी तेमखाइरगा मफम मसी साखिबनि अइंगोंदा हारना मतु हंगदम थोक्लबदि आइना मबु तालोइद्रो या नखोइ सिंगसिदि अहल लमंदा दुगुंबा वा लोतुना अरोनबा थबक तोरबदि मतौ करमना माइ पाकनि असुमना चौबलना यामना कन्ना nganglingै थोहेनबदो फुक अवलगा यामना कन्ना सेनखिनबो होनरइ मतमरुदा कलाना चोंगसिलतुना थोहेनबगे मख्वांगदे यालहौबदगी महाक चेनखिबदि ngamद्रै चौबल अमदि अतै अतै लाक्लिब मियुसिंग अदुसु चेनसलक्तुना मथंग मथंग थोहेनबबु नमसिनदुना थमख्रै मसिगे मतुंग थोहेनबा मयाम चंगदुना फारबा मतुंगदा महाकु गारीदा नमदुना हापकतुना मफम मदु थादोक्तुना लाखी मसिगे मतुंग नुमित अदुगी नुंगलमदाई पुंग मरी मुक तारकपा अदुवाइदा आमाइबा अमुपु कौदुना थोहेनबबु येंगहल्ली फन कुइना येंगलबगी तुंगदा थोहेनबना चरोन पारोन पलोनदा लोलई अमाइबा अदुना महाके थवाई मिरेल असि नखोइना अहिंग जरेक्तुना लैरुरिबा मीगी मफमगी तंगतेम खाइरगा साखिबा मफम मदुदा लेहौरे मरम अदुना मरुदा चलगा महाके थवाई मिरेल असे कौखलुदबा याररोय हाइबदगी मयाम चतुना थवाई मिरेल अदुबु कौखटखी मतम अदुददी नोंग पुंगान ngalabani नोंगलकलबा अदुदरा कैनो खंगदि थोहेनबदो वाखल खरदि तारखी मतौ असमना तौदुना थोहेनबदो आमाइबा अदुना यामना कन्ना लैताइनबिबदगी फबा फाउबदि फरखी अदुबु थोहेनबा कला अमदि चौबल मखोइना हाना तौगे खलम थबक अदो तोकथोकलगा मखोइना तौदोरिबा थबक अदु बुट पेकि नतबदा नुक्सिन नोंगलगी वोइना अदोमदो वोइना फिल्म पुथोक्तुना मखोइ अदो मखोइना पामदरिबा थबक अदुदा माइवनसनखी इतुबु मखोइ अमुक हन्ना मफम मरुतदि चलुद्रि अदुगा अमा मथेंगदा कनागुंबा मियुइ अमगी मयुमदा लेकपा नतना मखोइना मसक खंगदबा मफम अमदा अहिंग जरेक्तुना थुंगसंग अमदा लैबा हाइबसि खक तौखिदि वारी असि मतांग असदा लोइसिनजरी वारी असि लांथोकजबा मतमदा सोइखिलानखिबा असोइ अरानखिबिक ताबिरिबा पुनमकना पुक्चल चावना ngakpigani मयामबु अरोइबदा अमुक हन्ना खुरुमजरी।